Manipur thokliba irang asda Editors Guild of India na Manipur ki Paomee singbu Meitei Media Haina brand Tourakpagi mayok Editors Guild Manipur amasung all Manipur working journalists union na Supreme Court ta Thengnariba case ta shel thungi awatpa leibana mateng oinaba film mani charity show oin Utkadouri hiramasiga mari leina na ngarang Manipur Press Club ta pangthokpa paugi mi phamamada all Manipur working journalists union ki president Bijoy Kaksing tabam na hai charity show asi lakliba March ki Nipan da Manipur State Film Development Society ki Palace Auditorium da Utkadabani charity show asi da Utkadaba film mani adudi Romi Meitei ne direction piba aikhoi gi yum awar home amadi Haubam Pawan Kumar direction piba Joseph ki macha haiba film ani asini numit adugi ahan ba show oina aikhoi gi yum haiba film asi numit yung matung pung amadu utkani aduga ani shuba show oina Joseph ki macha haiba film asi numit yung ba ngakpigani numidang wairam pung mga utkani charity show asigi saruk ama oina show ani asda tungan ba lucky draw ani su pangthokani lucky draw sing asigi winner da Royal Enfield 100-350 motorcycle amamam amadi ani suba prize da Apple iPhone 15 amamam pigani charity show asidagi lakwa fund sing adu media legal assistance fund da Thamduna pauga mari leinaba journalist singna thengnarakpa case sing dasu mateng pangani haiki ningsingba yabadi Manipur thokliba irang asigi matangda lamdam asigi Paomee singna phongliba pausing asi Meitei centric oi haiduna Editors Guild of Manipur na maral siduna reporters ama phonglaga makhoi ki official website ta thagatuna thamlibani Editors Guild Manipur amasung amjugi maikei dege reporters aduda aran ahui kaya yaubana Lauthabinaba haibada taraktabadagi Amjuna Imphal East District Court criminal defamation case ama thangatki aduga EZM ne Imphal West District Court ta civil defamation case ama thangatki bani court na Editors Guild of India gi Mihut Singh Manipur da laktuna case asi Thengnanaba khanghallabasu Editors Guild of India na case asi Delhi da Chathanaba Supreme Court ta che thabadagi case ani asi club Tausilaga Housing Supreme Court ta Thengnaribani case as senior advocate Sapam Bisorji na legal fee amata laudana Thengnaribani adumay nama case si Thengnanaba chathok sa sin tawbada changba senpham sing EZM amasung amjuna putoklibani case si Thengnanaba hotnabada achoba senpham amagi mathau tarakbadagi crowdfunding tawnaba warep lawkhibaga loina na media legal assistant fund management committee ama semki Committee adu da amjugi President Bijoy Kaksing tabam na Chairman EZM gi President Khogendra Khomdram na Co-Chairman amjugi General Secretary Eziten na Convener amadi EZM gi General Secretary Y Rupachandra na member oi bagaloina na committee asta amjugi Senior Member sing Dr. R.K. Nimai Pradip Phanjobam Helendro Maibam Irengbam Aruna Singh su yauri Committee asta legal advisor na Advocate Hizam Chandra Kumar no oiri aduga Chartered Accountant C.H. Sanjoy na Financial Advisor oiri bani. Media legal assistance fundsina Paomee sing ki pau gmaile na thena per case hoji matada koi NIA na kaure mayam ma koi leiri koi khabar sing da NIA na Paomee du kaure ye adu tawri habin sing mayam leiri adu mayam maram sadra thena ko matamda da hai media legal assistance fundsina angamba committee na khanar kanda Teng pangnaro ba koi longjari aduna koi Paomee singna koi Manipur da ise koi amjugi member amsung EZM member si yam solate hardly me sami chawang tani aduna koi haiba koi charity show ani khatam jagadori si angam mateng pangbiu ticket si phajana koi punna yon minasi duga ticket yon magi so koi percentage khara thami 10% koi ticket yoli ba mi da mana ticket si yoli ba masing dugi matung na koi 10% koi commission pijagani aduga commission no lo na koi Paomee sing na mateng phajana pangbiu ticket mai pak na koi pangthong na si habi ma appeal to jari